Manipurda ingtapa hanjilhanaba nongmaina namthabagi mahot wari sanaraga loisilo. Manipurda thokliba tha kunithoi mapung fajilaglaba irang asi aroiba tangkak amada lakpagi mami udri. Kumja lising ani kulhumdoi May 3 irang asi hek thorakpadagi hauna ngasi phawbada state amasung center lengana thamoi sengna irang asi loisinaba hotnabagi mami tade haibase mipung khudingmangna haiduna laglaba wafamni. Tasengna maksum Manipurgi irang asi da center lengana kumhai yengbagum yengbagi mawong ama miyangi wakhalonda faunari. Irang loisinaba hotnabagi mahuta opposition ga onchinaraga awai khum tawnaduna politically khudongchaba lawnanaba mawongda chathaduna lapagi mami chauna taki asikumba thawong kaya asina ngasidi irang asi thakunithoi faraba fawba loisinba ngamdabagi phibam amada lakibani. Irang asina miyoi chani hompurongi mamal yamlaba thawai kaya mangankre aduga miyoi lising hompu henbana maral matum mayum makai laijadaba miyoi sing oina relief camp sing prefabricate housing da sangdafam lauraga leiri asigumba phibamda hingliba miyam asigi awaba lengangna ubidabagum tawri relief camp ta wana hingnaba lambi thiduna hotnajariba miyoi kya nomanini thabak suba noma chatpada natraga hingnaba lambi thiduna training na chingba chatpada khudong chanabagi dama khana nainabagi yumda matam khara leiba natraga langpaidar leiringai matamda makoigi maming camp ki list dagi kakthatlubagi wathok leikhre masida natana haujisu national highway fauraga maitai sing leikha lambida mapan state sing da chatpa yadan leiri masi yahanaba lengangna lokhalakpa matamda irang thoktuna misimina yaukre araiba security thajinduna miyam lakchinaba honakiba su leikhre hairi loinana Manipurda president rule lakibana maram oiraga state asigi senba chai 2015 ki budget State Assembly da puthokpa yadabadagi Parliament Union Finance Minister na puthokre budget adu khanarakpa matamda Congress ki Lok Sabha gi MP Gaurav Gogoi na phongdokiba wafam lengakta mitna kong oiningai ni Manipurda thokliba irang ase nongmai sinaraga natraga police na patrolling chelaga ingtapa phibamda hanjilhanba ngamloi madugi mahota center da lengak pairiba lusingba singna Manipurda chat miyanga unau miyangi awanungai khangdoklaga lokhalpam thokpa thabak lokhatpa matamda soidana Manipurda ingtapa hanjilakani haibasini haudi phawagi oina Manipurda thokleba irang asigi warwesin purangnaba mungnariba nakalani gi mihusing punshilaga unahanaba center lengangna khongtang lokhalapa udri mamangda maitai MLA kharana Kuki MLA kharaga Delhi-da unahanaba chinkiba adusu mai papa ngamkide haudi mungnariba furup singi mihut oiriba sing asigi manungda center da lengak pariba BJP gi MLA kaya marum yauribani center na karigidama Kuki MLA taragi marakta yauriba BJP gi MLA sing asibu themjinba natraga irang asi loisinaba honabada mateng panghandabano madugi mahuda Kuki BJP MLA kharana ngaihak laitana state asibu thugainaba wangang kaya ngangduna khoi mahumda China thinbagi mawongda chathaduna leiriba asi fajinpham thokpani haina lawi makoigumba MLA khara asina maram oiraga miyangi asauba henhanduna thokliba irang asi henna chawthoraknaba maram oirakpa yai hui ngaurabadi huibu thirai haibagum adugumba MLA sing adu karamba party gi MLA no haina miyamna soidana thirakani matam aduda MLA sing aduna yauriba party aduda miyamna tainarakloi hainingai leite maram asina matam leiringai da center lengangna Manipurda thokliba irang asi matam thinthadringai athuba matamda warwesin ama lakhannaba wakhal thadaraga thabak tawbagi tangai fadaba tanja adu lagle haijaningi Nongchup laibaki defensive singna unaduna makoina Russia ga lanthengnariba Ukraine gi damak lepdi haibu utkre Ukraine amasung US ki marakta wari sanaduna Russia gi sathariba lana si loisinaba paikhaliba khongtang aduda nongchup laibak singi maru oina Europe ki laibak manga gi defensive singna France ki konong Paris sa unaduna Ukraine gi damak leptuna lai haibadu utkre Europe ki laibak manga gi defense ki lusingba sing aduna haudik lairiba Russia amasung Ukraine gi lan gi matangda khananai ki makoina pangthokiba mifam adu US ki Vice President JD Vance na phongdokibada European Union nation singna free peace namthare madugidamak ahenba thabak paikhatpa tangai fadre haiba wafam adugi tungda lakibani Europe ki maruoiba laibak sing makoigi security ki damakta US ki khulai singda mateng lauduna lairibani adubu handak Donald Trump administrative lakpadagi US na makoibu matam pumba ngakpi senbiba ngamloi maram aduna defense ki lamda ahenba investment tauba haugadabani haina khanganba laiki pangthokiba mifam adu France, Britain, Germany, Italy amasung Poland ki defense minister singna saruk yaki France ki armed forces ki minister Sebastian
Lekornuna mifam adu loiraba matung paummisingda phongdokhibada Europe leibak 15 na anoba security gi architecture ama lehenba pamli. Aikoi iramdamda gap de lokhajage Manipur gi HCM Biren hai aigi thajabani yausangna lakpaga loinana leibak asida ingtapa tangdulaita bahana gumna punsi mahingda hanjin bahai basi. Tongan ba pesa gap de lokhajage Kiam Poklamjau Kawo Valley ki matangda MP Sana Zawna India ki Parliament ta puthokibado launam chawba India ki lusingba singna yamna haina thangba Manipur gi ningtamba hanjinaba lalau chathariba yaole chingbu Myanmar dagi takthoklangnaba sinba khusin thawrangni Puari da thokiba yamna nungaitaba monarchy matamdagi fambalan amadi power munabadagi lamdam adu migi oikibani haibasi Puari na khudamni masi aikoi gi oirami oinaba honagadabani adubo Manipur na India gi makada laina claim taruba haibadu Myanmar na kaya thawoidoba mande masidi Manipur na hanadagi ningtamba lebak ama oiraba matamda table da putholaga wari sanaraga aduma yagani MP Sana Zawna Parliament da puthoklibagi maramse Kusengi Kangluki Khana Sainaba Thokanduna Yaole Singbu emotional blackmail tawraga Kangluki misangda lephanduna Yawol ihau chathariba kulai paiba masel hatna halaga ningtambagi lanjang loisingi honarubadu mai pakide Myanmar da Manipur gi laloba sing India da sinanaba yamkana pressure pirabaso Myanmar na manada hapte maram diningsing bathokdraba matamdagi awaga makoiga kathe haina khangnariba maitei amadi Yellow Purup Singa Lainarapa Mari Muna Kangbana Manipur gi Yawloi Singda Thajaba Thami. Explore Manipur da gap de la khochage really camta leiriba isininaw singisu yawsan sport Hwdokkhre. Kwakaitel 360 da gap de la khochage Sisipur da Greenfield Airport ama semnaba khanakre kabui amadi maitai puna chairauba pangthoklagani hairi. Mizorangi Central Aizol da leiramba Assam Rifles ki base hayeng Jokhau Sangda relocation tawbagi thauramda Union Home Minister su saruk yagadori. Lilong Kalaikhongda Aldoke tenama thawalomdagi thawalakpada accident thokre gari si mathanta thomjilaga ani ahumrak onbani hairi. Chahi tarada Modi lengak na mamangi sahi humdragi lengak tagi hena khumang chawsili Prime Minister Narendra Modi na luchingba makhada India gi infrastructure ase khumang chawsilaktuna malengi khwaidagi chawba road network ta ani suba thakta leiba ngamle ahum suba metro rail system oiri aduga khwaidagi chawba rail network singi manungda mari subada leiduna sahi taragi matamda chawkhalakpagi khongthang ase mamangda leiramba apunba lengak singi chahi humdradagi hena khumang chawchin khiba ngamle haina Union Home Minister Amit Shah na Hwdokkhre mahangna makha taraduna hai state amaga samnaba lambi sing asi len marigi oiba mawongda hanadagi saru 2.5 hengalakpa ngamli loinana numit khudingi kilometer 36.7 sengatpa ngamli haiki Modi lenga ki makhada National Highway gi network ase haudik fawbada sada hompu chakhotpa ngamle tongan ba sector singda su hana leirambadagi khongjel yangna fagatpa ngamli bani